maruiba pau World 𝐿𝐶𝐸 Intellectual Council na November 30 manungda akan balang tawag na lakto lengang na tumina leksiniba karigino chapchaba thibak mathabiyu na Europe Manipur na approve tarakli amadi moirang esigi chawkhat thorang singi matangda miyamgi oiba mithok ma eminenti exam Norris Mindogi Nungtilgi Pau Midang Tabit Singbu, Manikasna Samna Taram Nokchari, Hosik Pau Sandon the Pichari. World 𝐶𝐸𝐯𝐬 Intellectual Council na Tampakta November Tha Manungda Akanba Lan Tong na Basem Saduna Lady, 𝐶𝐸𝐯𝐬 Miyam na Chana Thakna Bacheng Hawaii Marumarang Komjin Bahoro Haina, Press Release Talk na Lauk Tok Laba Fawada Manipur Lenga na Tumina Laisiliba Karigino Haina, Europe Manipur na Hanglakle. Ngarang nimidang ateng wada Imphal ki mafam amada pangtokhiba media briefing amada Europe Manipur ki volunteers sing na haike Manipur lenga ke Chief Secretary Dr. Vinit Joshi amadi Commissioner Home Tiranjit na tongan ba numit singa thokhiba orders singi matung ina state asigi law and order da soksin gadaba amadi miyam da mi paiba aki akhang pi gadaba lona na kanglup masal gi marakta irang thokhan ba yaba wafam sandokpa social media da thagatpa asina chungba tawba yaroi logi oiba thabak lokhatuna charak fangan gani haina khangan khrabani adubu hauzik World 𝐶𝐸𝐯𝐬 Intellectual Council haiba amana November thada tampakta akan balan chathanaba thorang tawduna leire haina ifong fong na lauthoraklaba matam asida lengak asi kari tawduna leiri bagay masi na miyam da mi paiba ma pokhan bagal lona na tangdu laitaba fibam leihandre haike Atuba matamda lengang na miyam khangna Manipur lengang na chapchaba thabak lokhatuna lengak ama pali haibadu utpiyu haina Europe Manipur na appeal tarakle karigumba lengang na action amata lokhalak taba tarabadi Europe Manipur na Manipur gi miyam ka pulaga Manipur da lan tawgani hairiba kangbu adugi mathakta tawba yaba thabak tawnaba firep lawrakani haina phongdokhi Europe Manipur na meeting awa pangthokane ayam matam dadi ga minister law lei hai du ma chapchana Manipur miyam khangali ba adu khangai manam maram moirakanda sidegi da 𝐶𝐸𝐯 sina akoi gi mathakta November gi aroiba thada akoi lan taragani mahi marong loksan ba yaba mayam ama loksan horo akan mamong da lan chatharagani haibisida Manipur government gi side gi joji pawda pakhum amta laktaba adu ga Manipur miyam da su mi pai ba pokpa government athuko matam da masigi poche chapchaba action ama government ama pali haibigi chapchaba ko Europe Manipur da utiri ba dumaina Manipur thugai gani hairiba kanggu singsina tholei ba cheron sida su utpiyo aduga government na koi gi lokhapam thokpa action je athuba matam da lokhat piraktaba taragadi government ama pali haibigi chapchaba ke no thok piraktaba taragadi Europe Manipur na Manipur da leriba praja miyam gi mathakta lan hogani Manipur gi praja hatkani hairiba miyoi singsi gi mathakta Manipur gi praja na kari tawgadage aduga government na kari tawgadage haibudo koina Manipur gi praja singa athuba matam da government na action lobirakta taragadi masi chapchana koina chatharakani aduga Manipur gi praja singnesu akoi gi masida sem saduna lebiyo dana Europe Manipur gi mai kaili gisu haijari akoi nauji Manipur miyam ga tanaraga torpa matamda Manipur miyam na masigi matang sida kari guma initiative lobirakta ba taragadi Europe Manipur nasu Manipur da peace leire haina lojaraga la loyena lojarakanda Europe Manipur na lebasigi irang sil losanaba honabada Manipur gi nasing punjalakanda jatharam thabak thoram masidagi leithokanda akoi vision lom do ina youth chi amaga koi punjaliba aduga youth ki vision lom da kai tawgadage na ha singsi lambi lom do ina chatharakani haidana government amadi Manipur gi miyam da Europe Manipur gi maikai digi nurung thamjari Moirang ACG oina mamangda pangtokhiba thabak thorang sing amadi tungda lakadaba jakot thorang ki matangda AC asiki miyam gal lonina khanani nabagi mifam ama Moirang film lekaida pangtokhrei NPP gi president PH Maga advisor Y modu party asigi maru eba luchingba kana sarkya kiba mifam aduda MLA TH Santina AC asigi lambi ayamba black top tawre waliba kharasu horani haike jakot thoranga manungda Chakha thorangi manungda Moirang awun kaithel nona sanaba thorang khamnu kaithel hongjinaba tawba INA hall amadi museum nona semnaba thorang thaknaba isingi matangda fubaladagi kwakta fawa water supply gi thorang paikhatba hoba thamna pokpidagi Moirang yauba kaifa lambi double road semgatpa Moirang college matamga chunana semgatpa atai intervillage road sing semba asina chungba kya athuba matamda miyamgi mangda uhanaba thorang leire haina MLA Santina haike Mangna makata na hai hauziki miyam na chaibadi hai
ꯆꯩꯕꯗꯤ ꯍꯩꯕ ꯁꯣꯂꯨꯁꯟꯗꯤ ꯄꯨꯔꯛꯅꯕ ꯋꯥꯐꯝ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯂꯕ ꯑꯩꯕꯨ ꯃꯤ ꯈꯔꯅ TV ꯃꯃꯥꯡꯗ ꯐꯝꯂꯒ MLA ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯔꯒ ꯊꯥꯗꯣꯛꯀꯗ꯭ꯔꯥ ꯍꯧꯖꯤꯛ MLA ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯔꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯧꯗ꯭ꯔꯒ ꯐꯤꯕꯝꯁꯤꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯗ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯗꯥꯏꯇ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡꯗꯤ ꯃꯤꯌꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯕ ꯑꯃꯗꯤ ꯀꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ MLAꯅ ꯐꯣꯡꯗꯣꯛꯈꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯗ ꯑꯐꯕ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯍꯦꯟꯅ ꯗꯥꯏꯇ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯇꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ MLA ꯃꯁꯥ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯈꯤ Manipuri ityas nate mani ityas ikule ro ekoi nupisi mikuna ahi kundu ga dele ai sibira nga ro sai na nga ro makoi to bima malaysia ke ro su ko ra ile ba china la chi ityas ni ga makoi ya mi thona ni je to manipur za ya mi thona ka to ko re ro ne khomje yang chi na san na ba sa je shi ka mo to bi ra ma to ko ko ya sa ka ro ko ko masih nomor berapa dari nomor tiga lagi kita sampai surabaya mati berbeda yang semua kerja manipuri pun masih kerja aku ni kahitnya nomor berapa aku yang betul kalau guna kami bersih Moirang ACG MLA 𝐶𝐄𝐯 Moirang College ki Block A amadi Block B da hangba relief camp ta leiriba miyoi chachuka kunthra ni thoida state lenga na anirak suboi na piba ningtham khudol ina blanket sing Moirang College ki campus ta yanthokhrei blanket sing adu khusinaraba tungda MLA _Santi na ngasi nomanini da kendra asida leiriba relief camp khudingda blanket bi na ba thorang leire haike aduna miyam na lenga na matam ki paikhalakliba thabak singda cooperation pibiduna hana gumna ingtapa tangdu leitaba lamdam ama ehana ba hotna minasi haina appeal tawke Mausagum tangdu leitana leiba lamdam ama oina ba Manipur lengak amadi Bharat na matam gi paikhalakpa thabak singda miyam na hena mateng pangbiduna tourist na yamna lakningba Manipur adu amuk hanjina ba hotna minasi haina so MLA Santi na appeal tawke Ni la blanket na ho ko pizza dulce ada ngasi yarigodi masilai masil box loi ki thoni ada bathanga leptana marang kendra gi manu leiba ni kai blanket ni ko doje loi da pizza gadi ada ko state government na matam gi leiba ni leiba bioi singi ko dong sana me to hondariba asida Manipur praja miyamna amadi relief leibiriba abdi kunun leibiriba ai barang kendra gi baru praja singna kena cooperation tibiraga aikoina santi pole ko hona be state government hona ni sta amadi barab government hona ni sta mateng pangiduna akoi kena paba santi una por pongamba state ama oheduna adagi dusi sanan leramba Manipur ge sebe sakam do am miya do honda malem do honda ba koi ko honda minasi Hojik pau ki marathon ate ba break amtang nominasi of trusted diagnostic service, Bhavina Diagnostics. Breaking matungda mayambo amuka na taram nokchari makhataba pausing pijari. Manipur lenga ki Public Works Department ki makhada Kakching Assembly Constituency da Manipur da ihan hando ina paver block
technology sizinaduna lambi semliba singarang manipur lenga ki works minister govindas konthojamna mp lesemba sana jawba amadi 𝐂𝐲 gi MLA mayang lambam ramesor yauna hakthengna chatuna yengsinkhrai manipur gi mafam ataida amukta sizinadriba paver block sizinaduna lambi semba yengsinbagi khongchut aduda minister govindas konthojamna 𝐂𝐲 gi MLA mayang lambam ramesor bo 𝐂𝐲 da ahanba oina paver block technology sizinaduna lambi sembagi thabak paikhaliba asibu thagatpa phongdokhibaga lonena thabak asi makhatana mai pangna chathanaba wafamsingsu phongdokhi Imphal West ki manungchana Mayang Imphal Charoibung UFO Sanglenda Department of Language Planning and Implementation Government of Manipur amadi mitai irol iyek loina shilon apun balup milalga kusamnaraga mafam aduda leriba lanjainarapa sing amadi UFO gi thomi singda numit 10 lemna mitai mayek tambibagi thoram ama hodokhrei thoram aduda SH Tomba mangangna hai lamdam asida leriba mipum khudingmak mitai mek hainabagi pandamda khongjang asi jangsin bani sarugyariba miyamda milalgi maikadigi lyric column pencil che singsu lemna yentokhe makhata nasu mafum khudingda mipum khuding mayek asi hayanaba khongjang asi jangsin kigani hare lonena hokiba numit kharagi mamangda Sadar Hills ta kuki furuki mioi amana manipur lengangna sakhangladuna amadi gazette notification thoktuna Inglisingani taruktagi Manipurgi mahilo siyang singda mitai mek amadi mitai gi product sing Sadar Hills amadi manak nagpa mafam singda ban tawre haina social media da viral oirakliba asi athubada handokadabani yaning daba kya leirabasu lengakta haina gadabani adudina tana milalda atamna singnarakba thoklabadi afaba oiroi masagi matangda lengakna numit 10 gi manungda leibak irang thoknaba social media da thagaliba mioi sing fagadabani natrabadi lengaki mathakta akanba khongjang changsilakpa yai hairi Myanmar origin amasung Norwegian citizen oiriba Myanmar da leiba lalhoba loop amage mioi ni hariba 𝐻𝐂𝐲 asi Human Right Alert HRA ga ing lisingani kuni thoida thengnaba matamda Imphal ge Central Jail da detain tawtuna leiramkhe masagi mamangda mahaka HRA ga thengnakiba amadi paw faungnakiba amata leite haina Human Right Executive Director Bablu Loitongpamna Cheryl amada sangdorakle Cheryl asna high local newspaper amada Myanmar da leiba lal holup amagi member oiriba nupi ama khwairamban kaithal digi Norwegian passport ka konana fare haiduna yaurakpatigi social media da viral orakliba asida HRA na sangdorakli madudi Norwegian citizen awiriba 𝐷𝐿𝐻𝐿 gi case asi Manipur University da Myanmar Studies ki instructor oiriba mioi asina HRD da tharakpatigi khangbani lonena HRD da 𝐷𝐿𝐻𝐿 ga masigi mamangda khangba amadi Pau faunakhiba amata leite HRA na upai leitraba nupi amani khanduna case asi lokhatuna masigi matangda New Delhi da leiba Royal Norwegian Embassy da pau ama pikhiba su lei madugi matungda mahake passport atu expired oibana anoba passport ama issue tawkhibani hari Jolas na makataraduna hai bill da thadoklaba matung leifam leitabana 𝐷𝐿𝐻 na HRA da mateng nirakhibani amadi court ki trial tawgadaba leibana NGO na chalaiba nupi singi home amada mahakpu thamkhibani haina Joel asida pale lonana Manipur da tholokliba irang asina maram oiraga mahakpu home atu da thambada khudong chada bakara mayoknare haina NGO aduna hairakpadagi air ticket kautuna Manipur dagi thokhan khina basin ki hare Manipur da trial chathariba case amada mahak samon tawre haiduna HRA da khanghalakle adum oinamal HRA na mahakna Manipur gi jail da leiringai dagi hauna paw fauna ki balaite amadi mahaki matangda kari amata su khangde HRAD Humanitarian Service ki manungchana legal ads pi ki bakhatani hare panbayai chahi yangkhani toy surabi 𝐷𝐿𝐻 asi khwairamban kaithal da yamna chungna ningai mawongda Manipuri su thoktana kaithal adu da leiramba ima singa paw fauna na bahotna ringai police na passport ka mari leinana hokhiba October 16 da fakhibani Manipur da tholiba irang asida 𝐁𝐄𝐒 narco terrorist na landarakpada Manipur gi 𝐂𝐓𝐻 ngauknaba thawaina pontha pikraba athoba singi mafamda leisu katuna athoba singi mafamda leisu katune kai khumna ba utkhrei sagolban yengkhom lerak development club na sinduna lekai gi mioi sing yauna imale baki damak thawai ka thokhraba athoba singi mafamda leisu katkhe loshilakpada maroiba pausing omhana pijari Royal 𝐶𝐾 Joint Collector Council na November 20 amadi moirang esige jakwa thorang singi matangda miyang di oba mi
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯔꯠ ꯏꯁ ꯃꯤꯗꯣꯟꯅ ꯁꯟꯗꯣꯛꯆꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ